Manipur University Students Union sinduna ngase Kanchipur da leba University asigi campus manungdagi hauduna main gate fauba Manipur da National Register of Citizens chatnahallu haiduna kholau kaya lauraga khongchat ama chatkhre ngasi changseng khiba khongjang aduda Manipur da NRC chatnahallu reserve forest kangadabani indigenous population kangadabani haina thaba placard kaya su paiki khongjang aduga mari lenana musugi president thoptrom sonamani na paumi singda hai India amadi India ki wangmada lairiba leibak singdagi leptana changsilakliba mitop sing asidagi kanba ngamnaba NRC chatnahangadabani mitop kaya changsilakpasina yellow furup sing asi mutkinabagi machak ama ohelakli loinana hojik chingi lamsingda maram chadana mi sing hengalakpagi fibam su uribani sak kuchumanaba illegal immigrants sing asina status da mifam mama hektada yum phauba sajinduna leiri Masida natana reserve forest fauba kokthoktuna popi na chingba mayai kaba khunai asibu mutkiba yaba thabak tawriba kaya asigi mathakta lengakna meeting changadabani haiki Asi student protest sinjari sidi akoigi NRC se Manipur da implement tawna akoina sinjabani ado je akoina mayamna ju khangnare akoi unnatural oiba mawngda akoigi singi lamda mitop se hengalakba aduga akoigi hujik laiba thangnaba Bangladesh, Myanmar, Nepal gumbadagi koi sakku juju manare Myanmar gumbadagi changakpa Nepal gumbadagi sakku juju manare menina soida illegal immigrant oiba singse masa masa gi saningba haidi yum hekta sajala leiba singi reserve forest area hekta pokokpa singmai thaba aduga akoigi popi thajalakpa khojalakpa myamsina akoigi leijariba indigenous people akoigi yelhomi singsibu magidra kibagi akoigi hujikti akoi mikap thosi hairaga mayamda pawjelama chenaba akoigi student protest haunaba akoi ngasidagi chathajarakpani adubo akoi asigi chathajarakpasida akoigi musugi saidagi akoi haijaningbadi asigi akoi pikraba purupsida akoi Manipur government gi honorable CM akoigi Sarbiren asu akoi asibu yengsanbiyu akoi India sarkar asu asik kannaba